Pambomgi manung thangba saruk underarm amadi nanganga tainaba part loinana pambomgi mapan thangba saruk pathaningagadi sigi practice tawbiyu. Tiger position da hana lakpiro. Position asida khuda naragadi towel ama thupaga khugi makhada thamaga tawba yai. Towel natrasu kusan apaba ma lawbiraga chamanana khugi makhada thambiyu. Adudasu mu khuda naragadi practice asi tawbiganu. Loinana khongjengda natraga khujengda yam kahena naragasu sigi position sida laibiganu. Khubak anigi marak, khu anigi marak, khong anigi marak, ahum sigi marak si chawrakna lengjum ama dagina ama fawa gi chang sida oigani. Tapna khutna ma haigat pirao 90 degree fawa ngamagadi aduga mu thadaraga khut amagi manungda thingjilaga kitang mapanda stretch tawbi. Haigala ani manungda thingjilaga maparamda kitang chingba. Sumaina haigat haitha round tara traungakun adagi henna ngamigai tawge harsu yai tawbudabu isagi limit cross tawbiganu. Koksina khutna haigatpa matamda haithaba matamda chapmanana mathak makha nombigani. Maduda kok ngauba, ngaklida naba, mitlida naba na chingba lairagadi koksi chumna dum thambiro aduga khut khatang haigat haida tawbiyu. Round khara tawrba matungda sigi position sida second manga tara normal breathing da laibiro. Atopa position dasu second manga dagi tara normal breathing da ngaktang laibiyu. Sumaina side amagi habdi khutna amagi loirba matungda chapmanana atopa khut kisumu tawbiyu.